आकाशवाणी इम्फाल मोइरांथेम इबेहाइबिना पाउ पाजरी अहानबदा मरुइबा पाउ मणिपुर विधान सभा ngasi senba sahi lising ani kulumdoi kunmari gi rajya gi budget demand khanaba horagani ngasi transport education amasong water resources jauna punna demand nipan khanaduna pass tawgani lau singu mantri thonga bisoji singna ngasi manipur vidan sabha da haikre rajya sida punna lam hector lising 38 changa da organic farming tawri Meghalaya amasung Nagaland Vidhan Sabha Mikhalgi Bot Thadanagadaba Numit Mangani da Ngaisilakpaga loinana Bot Khomagi Thabak Khamthengna kalle Pradhan Mantri Narendra Modi hayang Shillong da Mikhalgi releasing da wa ngangani amasung Pradhan Mantri Narendra Modi na ngasi budget puthokraba matungda pangthokpa ahanba green growth webinar da wa ngangani Manipur Vidan Sabha ngasi senba sahi lising ani kulumdoi kunmari gi rajya gi budget demand khanaba horagani ngasi khanaga dawriba demand adudi state legislature council of ministers secretariat transport education cooperation sericulture amasung water resources ni demand asigi apunba senpam lupa koti lising mari satet kuntra mari lak arpudra humdoi oigani sabha ngasi Manipur appropriation number 1 bill lising ani kulumdoi khanaduna pass tawgani Forest Mantri Thonga Bisoje Singna ngasi Manipur Vidhan Sabha da haikre Pherjol Jila gi Lungthung Lian Khulda Amur Phalkon leire haiba sarkar na khangle sabha da ngasi Mursanglur Sarte na hanglakpa wahang amagi pakhumda mantri na hai ujek asigi maramda miyam bhab tanaba thoram sing October dagi November phawba ujek asi phaba hatpa thingle wildlife action halle amachung ujek makhal asigi aroiba sanguna mafamdu thadokna chatkidriba phawba yargan na singba sisinaba thingre Keranjit MLN hanglakpa topa wahang amagi pakhumda lau sing ugi thabukchu puriba siri bisoje singna hai Manipur da mission organic value chain development for northeastern region gi makhada lam hector lising 38 changa da organic farming tawre Kendra gi mapan thoram amasung shiksha Rajya Mantri Dr. R.K. Ranjan Singh na ngasi Arunachal Pradesh ki Pampum Pareda leiba JNB da chatuna yengsinkhre school asi lamdam asigi oina co education da magun leiba shiksha pibagi damak thoidongna maming leiba school ni school asi da ICT amasung atai matanga chunaba technology sijinaduna thoidok hendokpa mahi maching tambagi aphaba phibam ama lehenabagi damak mantri na school authority bu thagatki Council of Higher Secondary Education Manipur na lauba class 12 ki parikha ngasi dagi hore punna mahiroi lising kuntra taruk sate tara na parikha center jama kunda parikha thari council asina lauba class 11 parikha chu hayeng dagi horagani April 5 phawba chathagani class 11 dana center chani tara mapal da mahiroi lising kuntra ni toi chani pan mudra mapan na parikha thagani parikha sing asida Mukhyamantri Nongthomba Biren Singh Shiksha Mantri Thongnawjam Basantakumar amasung Manipur Vidhan Sabha gi Adaksha Thokchom Saitabhrata Singna mahiroi singda yaifa paujel piri Meghalaya amasung Nagaland Vidhan Sabha Mikhalgi Bot Thadanagadaba numit mangani da ngaisilakpaga loinana bot khombagi thabak khamthengna kalle Rajani asida tha sigi kuntareta bot thadhanagani Meghalaya da tongan ba rajniti dol singi lusing basing laktuna makoi gi mirek kidamak lejabi thadana bot khomnari Pradhan Mantri Narendra Modi hayang Shillong da laktuna Mikhalgi releasing da wangangani Nagaland da Mikhal thengnari ba rajniti dol punamakna aroiba oina voter singi pungning chingchinna hek ngamba makai honari NDPP gi lusingba amasung Mukhyamantri Nephew Riona ngarang dol gi milep singi damak rajya gi tongan ba mafam singda bot khongki ngasi chu Siri Riona BJP gi lusingba Assam gi Mukhyamantri Hemanta Biswa Sharma ga loinana NDPP BJP milep gi damak bot khonggadawri Congress NPF NPP amasung LJP yauna atai dol singsu rajya sin thungbada rally kaya pangthokli Kasbani gi Kohima Paumina hai Rajya sida voter lak 3 henbana mirep jam hamarpu humdoi gi Mikhalgi maraibak lepkani sarkar pairiba NDPP na seat nipuda amasung makhoi ga chungsinariba BJP na seat kunda mirep thagatli Congress na seat kulumdoi da NPF na seat kunithoi da mirep thagatli Mikhal asida RJD LJP Rambilas NPP amasung NCP su mirep thagatli independent mirep 38 su Mikhal thengnari Akuluto Vidhan Sabha sitati BJP gi mirep lamba yaudana kakre tabiriba pawase Akashbani Imphal dagini Pradhan Mantri Narendra Modi na ngasi budget puthokraba matungda pangthokpa ahanba
Green Growth Webinar Wangangani, Kendaki budget the lock to live Torangsing Tabak Tanintina on top of Naba Miyangi, Wakalon Amazon, Aningba Apampa, Kangdoknaba, Sarkana, Webinar Tarani Toy, Singadabak, Singadabagi Manunda, Masina, Handani, Webinar Achida. Break up session taruk legani maduda green growth ki energy amasung non energy components sing konsin gani webinar asi mapung waina power mantalina sinbani green growth asi kendra gi senba sahi lisingani kulmdai kunmari gi budget ta khwaidai mapung ba miyang thamliba hiram taret ki manungda amani masina lebak sida green industrial amasung economic transition amadi environmenta akaiba piroidaba longusingu gi thabak amasung isagi sizinaba oknaba energy puthoknaba pandam thamli masina green job kaya amasu pigani kendagi budget na tongan tongan ba sector amasung mantaloi singna paikhat kadaba project kaya amasu palli project sing adugi manungda green hydrogen mission energy transition energy storage project renewable energy evacuation green credit program PM pranam governance scheme bharatiya prakritik kheti bio input resource center mystery amrit dharo har coastal shipping amasung vehicle replacement yauri Indian Council of Agriculture Research ICAR na aying asagi phibam honglakpa amasung sabe hengalakpagi thengnariba khudong chadabasing mayoknaba ngamba anoba gehu makhal ama puthokle makhal asigi maming ISD 3385 kowi gehu makhal asi nganna hunba yai ka henna sabe setheng hakthok jabangami amasung March tha loitringeda lokpa yai AR News ga wari sanabada principal scientist Rasbir Jadabna anobagi humakhal asigi afaba magunsing adu sandokna takhi amasung longmi singna ki humakhal asi hunduna karamna pothok yamna phangadagi haibadu paudamki G20 ki culture ki working group ki ahanba mifam ngarang dagi Madhya Pradesh ki Khajura hoda hokre kendra ki culture tourism amasung donor mantri G Kishan Reddy na readdress return of treasures haiba exhibition ama hangdoktuna mifam adu hoki hongdokpagi thormadu da Madhya Pradesh ki Mukhyamantri Shivraj Singh Chauhan kendra ki social justice amasung empowerment mantri Dr. Virendra Kumar amasung kendra ki culture Rajya Mantri Minakshi Lekhi yauki mifam asi thangja nimita loisingani Bengaluru da hayengdagi hawgadawriba G20 gi sel thum mantri sing amasung Central Bank Governor sing gi mifamda America gi Treasury Secretary Janet Yellen saruk yagani mahang ahanba mifam ani International Financial Architecture Sustainable Finance amasung Infrastructure amadi Financial Sector amasung Financial Inclusion da saruk yagani America gi Treasury Secretary asina sel thum mantri Nirmala Sitaraman amasung United Kingdom gi Exchequer gi Chancellor Jeremy Hantaksu tongan tongana wari sanagani Bharat amasung China gi ngaukhai gi matangda semba working mechanism for consultation and coordination gi kuntaruk suba mifam ngarang Beijing da pangthokre lisingani tarama phalgi July da taramairak suba mifam pangthokraba tungda hakthengna amu hanna mifam pangthokpaji handaki asina ahanbani mifam aduda nakal anim anga Bharat China ngaukhai paringi nongchup thangba sector da line of actual control da oiriba phibam amuk hanna yengsinki makoina atei mafam singdasu lanmi thamdanaba prastab sing phongna amasung kanagadaba mawongda khanaki wari sanaba aduna nongchup thangba sector gi LSC paringda santi amasung tangdul heta phibam hanjalhanbada mateng oiragani haina thajaba phongdoknaki amadi leibak anigi marakta leinariba mari mausagi phibamda hanjalhanba yanabagi phibam ama senggatpa ngamlagani hainasu thajaba phongdokhi Bharat amasung China na hojik chatnariba nakal anina yanakiba wapamsing induna athuba matamda senior commander singi taranipal suba mifam pangthoknabasu yanaki aroibada maruiba pau amo Manipuri Vidhan Sabha ngasi senba sahi lising ani kulumdai kunmari gi raja gi budget dimaching khanaba horagani asi transport education amasung water resources yauna punna demand nipan khanudna pass tawgani lau singu mantri thonga biswaje singna ngasi Manipur Vidhan Sabha da haikre raja sida punna lam hector lising trama thoi changa da organic farming tawri Meghalaya amasung Nagaland da Vidhan Sabha mikhali bot thadana gadaba nimit mangani da ngai silakwa galoinana bot khombagi thabak kham thengna kalle Pradhan Mantri Narendra Modi hayang silong da mikhal gi releasing da wangangani amasung Pradhan Mantri Narendra Modi na ngasi budget puthokraba matung da pangthokpa ahanba green growth webinar da wangangani Paulo Jare